Akispani Imphal Nolini Devi na pau pajari ahanbada maruiba pau Security Force na Bharat Myanmar ngomkhoi paringda leba border pillar humpotara humdoi general area da thihumbagi thabak zathabada bom yauna yamlaba khujukulai kaya phangba ngamle Imphal gi Nagamapal da sariba mechanized rotary parking ngasi hongnabi matung ina sangaragani Amishu Pradhan Mantri Narendra Modi na ngarang 20th Best Startup ki Chief Executive Officer amasung founder singa New Delhi da unakre Security Force na Bharat Myanmar ngomkhoi paringda leba border pillar humputara humdoi ki general area da thihumbagi tabak zathabada bom yauna yamlaba khujukulai kaya phangba ngamle Manipur Police Control Room na thokpa cherol amada hai Raija asigi tongan bajela singda maru oina singatai na ba amadi irang thokan ba mafam singda thihumbagi tabak leptana sathari Masigi manung channa hogi basagol chen numita more police amadi kuntha taruk suba Assam Rifles ki kangbuna punna sathaki ba operation da Bharat Myanmar ngomkhoi da leba umang amadagi yamlaba khujukulai kaya phangba ngamle Khulai sing aduki manungda magazine yawba M15 rifle ama magazine yawba MAG3 rifle ama single barrel nongmai taru drone bomb manga IED manga tear gas gun ama grenade ani country made pistol ama country made rifle ani tear gas ammunition taret yauna atai landa sijinaba potlam kaya yauri Zerol asina makata na hai Security Force na Raija asigi miyamdagi namduna sel khaiba amadi atai aina yadaba thabak thorum sing chathaba miyoi sing phananaba dongan pa mafam singda intelligence based combing operation cordon amadi search operation lepalitana chathari Masigi manung chana ngarang akaknaba pau ama phangbadagi Imphal West Commando na thangmaiban hijam dewan lekai da thihumbagi thabak chathaki maduda pripaki kadar ama phaki Parabamyu asi Imphal West Jilla ki thangmaiban Laurung Purel ekaitaki ni hari Imphal East Commando amadi kunthamathoi suba Assam Rifles na ngarang Imphal East Jilla ki sangakpam bazataki KCP MFL ki kadar ama phaki Parabamyu asi Kakching Jilla ki Kakching Phausu pataki ni hari Amarumda Pripaki kadar amasu demand letter ga konana ngarang Nambo Laiton Jamdagi fare Parabamyu asi usiwa awang lekaitaki ni hari Imphal ki Nagamapal da sariba mechanized rotary parking ngasi hongnabi matung ina sangaragani Imphal Smart City Limited na sinduna Nagamapal da pangthokadaba thaurum asida Mukhi Mantri Imnam Khemchan Singh Thangmaiban Kendra ki MLA Khumuksam Joy Kisan Singh amasung Imphal Smart City Limited ki chairman chu oiriba Chief Secretary Punit Kumar Goel saruk yakani Samagra Shiksha ki makhada contract basis the pre-primary oja lising machamani pu yauna tungan ba category singitama staff amasung oja sing launa na bangarang Raijagi Mantri Mandal ki miphamna ayaba pikre Raijagi Mantri Mandal ki mipham ngarang Mukhi Mantri Secretariat ki Cabinet Hall da pangthoki Mifam aduda SERT ki makhada lairiba diet center mapan ki tama contract basis da tungan pafam yankai manga lauba samagra shiksha ki makhada contract basis da pre-primary oja lising machamani pu samagra shiksha Manipur ki makhada contract basis da tungan ba category singi tama staff amasung oja sate nipuni thoi launaba Raijagi Mantri Mandal ki mifamna ayaba piki Mifam aduda Imphal City Phase 2 ki integrated sewerage system sahi ani sangdoknaba warip lawki masigi mathakta Manipur outstanding sports person special appointment policy lisingani kuntaru ayaba piki policy asi haitoi singthoiraba sanoroi singta akhanaba oina group A ki pham pinabagi damaktani loinana Manipur Fire Emergency Service Bill lisingani kuntaru kendra gi Griha Mantralayna semba model framework da base dorga semnabasu ayaba piki Assam Rifles Sinduna Sandel Jilla ki Sajik Tampak da Security Coordination mifam ama pangthokre Bharat Myanmar ngomkhoi ki ngaksel ki matang da khanaba mifam aduna mafam adura leiba local stakeholders singa mateng pangnatuna mafam asida tangdu leitaba phibam da leinabagi matang da khanaki Assam Rifles na thadorokpa pauna hai mifam aduda refugee influx systematic registration border fencing section na ngak senba amadi matam amata hektada nongmai kapsilakpadagi ngak thoknabagi matangda maru oina khanaki madura sunatana mifam aduda anti drug awareness ki matangda su wapam kaya khanaki amarumda Thawbal Jilla ki Phundraida Assam Rifles na sinduna ngarang organ donation awareness session ama pangthokre
World Organ Donation Day thorong mari leina pangthokpa season aduda miyoibagi haksang kaya dan tawthokpuna piriba kanaba karamba miyoina dan tawba yai amadi ain gi oiba kari lei haibana singbagi matangda akhang ahi singna wa ngangki paugi marak thana atenba break ama Miyam da Khanganjaba Regional Institute of Medical Sciences RIMS Imphal da Ningthokaba Khudingi Nungthil Pung Ani dagi ahum makai fauba Rare Disease and Genetics OPD famba hauzare jinda soiba leibadagi haurakpa laina sing pokpadagi shoirakpa mapung marai farakpada thinthaba natraga imung manunggi shuronda launaba laina sing lei haina chingnaba singbu khangdokpa gyan taminaba amadi tawfam thokpa thauram singi damak miyam da lakpinaba khanghanjari makhataba kupamarol gi damak Rare Disease and Genetics OPD second floor New OPD block RIMS Imphal da lakpinaba ningsingjari Tabi Papawasi Akaswani Imphal Takini Pradhanmantri Narendra Modi na ngarang 20 Space Startup ki Chief Executive Officer amasung Founder singa New Delhi da unakre Unaba da Pradhanmantri na miyamgi punsi mahing hena fagadhanaba space technology ki lam asida hena pak sana sizinanaba phongdokhi Sri Modi na hai lebak ki space sector na malim ki haitoi sing toiraba miyoi singbu sumatpa ngamlagani amadi company sing amadi investor sing da hena sell thada haningbagi apamba pokhangani Malim ki miyam na space ki maramda karigumba kalakpa matamda Bharat meeting thamlaknaba environment ama semnaba honabiyu haiki Space industry amasung social development sector ki marakta punna chatminabagi tangai phadaba adu palladuna Pradhan Mantri na hai Atal Tinkering Lab singa khusamnatuna na oiba miyoi kya gi wakalonda space pu apamba pokhannaba semgatpagi tangai phadaba lei Gृह मंत्री अमित शाह नंगरांग नोंगसु बेंगल की सिलीगुड़ी ते लेबा सशस्त्र सीमा बल एसएसबी की हेडक्वार्टर्स दा टोंगन प्रोजेक्ट सिंग खरगिना संगा की खरगिना जात्रा हुनकी मदुगी तुंगदा पर्सनल सिंग वांगांग पदा गृह मंत्री नहाय सुबेंदु अधिकारी न मुख्यमंत्री हेक ओइरकपदगी ngамखै ngak सेनबगी दमक पांगबा याबा मतेंग पांगली मांगनाय नोंगसु बेंगल की समस्या की मतंगदा वाफम कया कुपना खनरी Ngasi pongpa pauche singi maroi pa pau singi dama hauji Waikhom Chitradhani leire Chitradhani Thagachari Nolini Imphal Dimapur lambida passenger gari thakibagi pau NRC tawgadabani haiba miyamgi khongjanggi pau amadi Delhi da chatkiba MLA singna textiles minister unakibagi pauna ngasi phongba pauchi singi maroiba pausing oire Chahi ahumgi matungda NH2 da maitai sing tongba bus ayet apan yaudana chatkre haibasina poknafamgi ahan headline tawre miyamna chingnaba laitana chatpiu haiba chief minister gi wafam amasu pauchi asida phongli Huyelan paudana chief minister yumnam khemchana haidokiba wa ngakpagi firal mamai chumlakle Manipur hingadaba male maitaina kangpokpi fauduna khonglo palhodana chatpa hore haina ahan headline tawre Manipur Mail the Su Policy ahan headline tawduna fongle Policy Shanghai Express Manipuri edition gi su ahan headline tawri bus ani amasung winger manga da passenger chama kun manga tonglaga chatki haibasina sub headline oina piri Census ki damak Imphal East District ki enumerator supervisor amata training tawdre haiba DC Nivedita gi wafam huyelan paugi ahan ba lamai da fongle Sana lebakta Delhi changki ba mihut kangbu na textiles minister da NRC tawnaba taksin krehaina ahan balamai da fongle Shanghai Express Manipuri edition da Tronglaubi da angang ani sian ki balanda da chenaba Assam da pu krehaina ahan balamai da fongli Tamenglong Times da naga taruk lekidabagi achumba langla langjil haujuk fawba puthokta amadi makhoi gi justice pi da banamaram oiraga liangmai naga community amadi Konsakhul village ki miyoi singna Jenims da Punduna Chief Minister da Lekhidraba Naga Taruk asi baksang thingani high kre habasina ahan headline tawri gan few mail da census tawdringai da NRC hana tawgadabani haiba dabi da JFD students wing na Manipur gi leiriba government office sing solon kre haina ahan headline tawri Shanghai Express English edition da JFD gi convener gi mathakta FIR register taw kre habasi ahan belamai da fongle People's Chronicle da cabinet mifam pangthokibagi pau ahan belamai da fongli Nolini Thagasari Chitradhani Adubita Maruiba Pau Mukhana Security Force na Bharat Myanmar ngamkai paring talaiba border pillar humputara humdoi general area da tiumbaki tabak zathabada bom yauna yamlaba kujukulai kaya phangbangamle
Imphal Nagamapal the Sariba mechanized rotary parking ngasi haunabi matung ina sangarakani amishung Pradhan Mantri Narendra Modi nangarang 20 Space Startup ki Chief Executive Officer amasung founder singa New Delhi ta unakre Paulo Jare